imung lising aniga chani gi IDP lising tara romde hana mayumda hanzilan kre habigi wafam yauri gi IDP singi mayumda hanzilan nabuda mulupa crore chamaga kunga mari release taw kre habigi wafam su yauri masida ekoina tamu makhoi gi IDP sing se mayumda hanzalan ba khakta oidoribra natragana hana oigi lans na maram wa kana mai mayum mai kai loina mamai thado kre thugai kre karim ta leitre hai basi hana pakhatham thokpura makhoi singse IDP singse mayumda hanjalale hairaga karim ta mafam duda khoigi yum kai loi mai thado khrabani thugai grabani kamaina leigadage haibagi posi masi leifam se hana semam thokpura natrang makhoi se adumak hanjalal he haibasina miyam da IDP singi solve problem se solve tawrena unanabagi honabagi mongla masi karambana hana priority wana paikhat kadage haibasi yan nainaba mathau taina kali tamu kariyana thamini adoi duni ina yam kanna madu si yam serious oiba concern amoina madu lawum to ena state government da ina thamjani se yengche koi mi khara pharaga swai dagi agitator khara tata mathak karo na hoidalaga pula bhapse laga mu yang leitaba mafam khara lapa mafam da puraga se kumna horo si le horo na thamam badu sa manadora ido madu manadora hadani laisi thani ki manung dawidi 2 months ko masi makhoina makhoigi shelter sing haidi yum sing saba ngamdoi yum leitaba singi yum repairing to ngamdori bra adagi makhoida material sing tangai phadana sangba potsi sing du semba sagat pada mateng pang bibang ngamdori bra haiba question du ne lakpada ne koina yamna nunang ba nuai tabu faujari se yengsi mamangda khara hanjan gre khara hanjan bagi salu da ko komi gi tim thomi sing la salaga yengu madamda yum jingdu phalang se segai ba adagi manungda himna ba lain na ba kangdon adagi sakungi pochi amatta dai taba yum ngakta lerme adudi kembo semdraga ko yum hanjalalani na haine ta salaga puchalaga ko yi san lok ko gi pulga hoido godona lamang do hoido pa yaw ko na tep ar 124 crore sanction da or man release ta ure hai ta ra chu makhoi hanjan ga da yum sing ku da moina example ma yengsi kulam da tobung hai si tobung da lai ba yum si yum changwa ni mai tha gi si na hai ra si example yum sama aduda loina segai re aduga soktra pandana yum mu leitre hai ta de hoji yum sama du saba hori aduga yum ji saba lora kana hungan gadabani ga ba sumaina subai information se jilai pam ba adu nata dana ko gi lamsam hana su dum hai ba chinda dum hai ga mayam sauduna bane na 31 December bawda khara hunjalani tangka thungna mu hairamba adu lena hojik su mu March bawgi manungda 10,000 family ID altogether 40,000 IDP singmain hanjalani si achauba masing mane haiba 10,000 family hai sibu kayam yang le sigi asu yang raba family se matau karamna makhoi se hangadoino haiba question du la kanda kadai de le gadage aduga kari makhoi awat pa sing le ye si hana kun sembam sane madu pose ko su ude hai tar madu ji war footing da su tam ni tham su ge yum sa ge se hai tar da su madu nangna ba tau ji hai tar di ko aduna tradition si o thum ngai si yu ude aduna yaragadi koina sai ni pandegi ni sigi thawang che masi yawna government thakuk sanction ma matam da masi thu matam da masi thaba hogoda bani aduna tagadi oito yam neme ana leipam ni no yum da dum hallo leipam da no chalo aduga ikoi sonda relief camp da leibe aro relief camp hang tu na relief camp ju thingjan yum to mayum da thajal lam ga ma thong thang da na lehenna bi thawang du to bi ranu hai bisne ko na repeatedly we have been requested to the government of Manipur for yam transparent oiba arrangement ama angkat mathau tai ba si hungjan ngi gi mamang da aduna sigi hungjan ba simusu lai re adui mathang da mu hungjan luraga ngasai duna koina magi accommodation amadi ko amenities mayam basic amenities to settle their lives to the ko koina thamisina aduna taba yam ki ba manamu khogi IDP singida mayum da halaga amu bom thada dana bom bukai handana nungmai kapselak dana mung landarak basing yori ne
सिगे सिक्योरिटी की मेजर सिदा करी तो लगे है बस अदाई जुलियन बने को दंगाई तो से मागी एसेंशियल कैनोसिंग आइटम सिंग प्रोवाइड तो मगल ना सिक्योरिटी फुल टाइट सिक्योरिटी अमा कोई हिंगबदा एको एसिले दे कोई दा secure अमा फील तो सेफ्टी फील तो बाय ता सुगे सुगे कोई कैंप तो मसिद सत्तो मदम दा कोई दा खुदों थीबो कैंप तो नंगरोय हाइबगी सिगी सेफ्टी सिमा फील तो मुजंगे मधु शु तो हनबुई दम तो गवर्नमेंट कई थवा खोली गेसे मसी जुमदम फजन येंग तंगाई फतिए नै स्वांथन